ngasi harangoi thongda huran ba miyamna pharaga thudaikhre sangai festival tawba yaningde haiduna uripok lampoi khongnang khongda leiba IDP singna Khongjang sangsenkhre all DC IDP amasung Bisnupur apunba imap mayamna su ngasi rally satkre The Young Paite Association YPA General Headquarter amasung Kuki Women Organization for Human Rights KWOSR na sinba saklen gi thoram amada Kuki singna Bye Bye Manipur Welcome Kukilen haina makhut haiduna koilaw lawbugi video amakak social media singda viral oirakle Ukhrul amasung kamjong da popi muthat na batangkhul Naga na warep laogre Ukhrul amasung kamjong district ki mafam sing da paktak na ain wang ma da popi thari ba se government na hojik thengna ba ngamdana leiriba asida tangkhul Naga TNL na lusing ba committee on poppy eradication TNL corp na warep laogre government na popi pambi sing thengna na ba kan hona riba asida mateng pangsin ba oina committee asina so ain kaina Ukhrul amasung kamjong district ki mafam sing da popi bising thabagi mayokta thabak tawna ba warep laukhibane hiramasi kamari lenana ngarang TNL gi Ukhrul da leba office da pawmi singa unaba amada TNL gi president Sbat Basumna hai opi thabagi laisat asi government na thingba ngamdaba si labak thibani tangkhul singna khundar ba mafam ayamba da popi thabagi thabak sing hengat pa thengnare noksuplom gi sagolmang area da gi awang thangba khamasom sihai range amasung khamai kai da kasong khulen phawgi saruk sing da paktak na popi thare State government ki mai kaidagi senthong kya thadaduna popi pambi thaba thingna bo honarabasu mai pak pangamdre state government ki mai kaida popi pambi singbu thatnaba security force sing matik sana laitrabadi kaligidamak central government ki mateng laudribano war on drug ki wafam ase mayaidagi haugadabante masidi makhungdagi haugadabane mahana hai TNL ki committee na popi muthatnaba sanction gadoriba khongthang asidade yasenaba tawroi ain gi mayok ta thabak tawbuda senaba amata lemna tharoi amasung tangkhul ge area da atopa mafam dagi popi thaba natraga popi lalon bagi damak sangsilakpa simki mathakta jo akan ba action lokhatkane naha oiriba volunteer kya mobilize tawbaga loina khwaidagi manung hanjin ba amasung yausin bada khudong cha da mafam sing phawba yausin ba yana ba heavy duty lorry kya so sizinaduna an gi mayok to popi thare ba sing muthatkane committee gi mahut senduna Sbat Basumna search ki lusing ba singna illegal oiba thabak sing da miyam bu sing sendana ba popi amasung ganja thabagi mayok ta pauja sandopio aikhogi lamda popi thaba yahaloi karigoma masi yahalabade naharo sing amasung hawgalakleba mirol sing gi tungi lambi manghanba oina thokane popi thaba amasung lalonabagi damak mamal yamlaba miyoibagi pulsiga mantiknaba tawroi committee na December gi mayai chalakpa matamdagi sathagadoriba campaign asi positive oiba phal soidana phangani haiba thajai haikhe tangkhul Nagalong TNL na lusingba committee asida TMN long TSL amasung TKS na singba tangkhul gi frontal organization sing yauri committee si sahi asigi October 13 da amuhana constitute tawkhibani hairi Shanti Kumar ge haksang laogre masagi mayumakta da nomaina kaptuna hat khraba thabakta ge potharba MPS officer akoijam Shanti Kumar ge haksang ngarang rims ki mokta postmortem tawkhraba matungda imung manungda khusina khiba galoinana aroiba mathomanga pangthokre hari mahaki postmortem adu executive magistrate yauna full video coverage tawduna pangthokhi mahaki haksang launaba imung manung mahak punuk sijaba miyoising police person sing thabakta ge potharba singna rims ki mokta lakhe postmortem tawraba matungda haksang adu imung manung gi miyoisingda aroiba mathawma pangthok namagi dama khusinakhe panba yabadi mahakpu nomaina kapkhiba mahaki yoksaba manau nupagi masanupa so ngarang mathanta kapsinjaduna sijakhibane khunja singna fencing khanaba yungba sub pillar kya thugaikhre hari Indo-Myanmar border fencing khabada yaningdreba khunja singna irai numita rally ama chatlaba matung ngamkhai paring asida yungba sub pillar kya thugaikhre hari press na phangba pawgi matung ina Technopol district ki border pillar number 87 amasung 88 ki manakta leiba Saibol Maringkhul amadi Moirangthel Maringkhul gi maira paibi nupi singna border fencing khaba yaningdaba phongdoktuna miyam ge oiba rally ama chatkhe rally adu da saruk yakhiba singna stop border fencing haiba kholaw kya lawkhe rally adu loiraba matung da border fencing khanaba haiduna ngamkhai paring da yungba sub pillar kya su khunja singna thugaikhe sub pillar thugaikhiba adugi damakta Saibol Maringkhul amasung Moirangthel Maringkhul gi khunja sing amadi maira paibi nupi singbo Ramo Rilram area maring organization gi president ke Prakash
maringna thagatpa phongdokhe mahana haiki India government mafam asida khundariba khunjasinggi ayaba yauduna nampu safuda mafam hongduna border fencing khanaba honaba habase border da leiriba local miyambu usitabane border pillar number 81 amasung 88 ki mafamda amuk fencing khanaba thabak paikhalakwa asi central government maring naga miyamgi hakmatpane center na asumna miyamgi wa amata tadana hanjin border fencing khanaba honaraklabadi miyamgi heu laknaba sinba thawne hainasu ramogi president phongdokhe sangai festival stall phamba kaya khulangkhang kaudaba yaunare haide sahi animakai helaklaba irang asina sokhalaba IDP sengge akanba khongjang amasung boycott marakta Manipur ge governor Ajay Kumar Balana haudokraba Manipur Sangai Festival 2025 ke ngarang nini chanba numit phawbuda main venue oiba hapta kangjebungda mi yengba laknade stall phamleba sing pot sitabadi lairadana khulangkhang kaudaba phawba yauri hairi IDP sing amasung kokomi yauna miyamna sangsen kiba khongjang aduna maram oiraga festival pangthokleba hapta kangjebungge akoibagi mafam punamakta secretary tina khurak hangdana akanba ngak senbagi thabak lokhalle state ki tourism department sinba festival asigi main venue oiba hapta kangjebungda ponne stall satruklom sem saraga thamle madugi manungda food stall amadi commercial stall sing amadi government ge department ge oiba stall sing yauri thasigi kuntra phawba chathagadaba festival asigi nini chanba numit phawbuda government ge stall sing yauraga punna stall samaga kuntra rom phamle masigi manungda food stall yangkhai ni thoi amasung commercial stall kuntra do yauri stall phamleba singsu miyam hupna yengnaba laknadaba maramna makhoigi yoliba chanabagi polam sing amadi atai item sing ase khulangkhang phawba kaudaba yauri makhatana asum chatharaglabadi pot silaroidra haibagi singnaba pongna hauri festival asida hanglaba stall sing asigi dabak mari lenaba department na lupat lising taradagi hauna senpham lauri adiba senpham sing asi phawba hanjinbadi lairadana manglagani haibagi wakhal poknadi festival asibu boycott tawduna tongan bu khongjang changsendana leiriba miyamna leiriba maramna miyamgisu khandaba yade amadi kari tawgadagi haiba khanpham khangdaba kayasu stall phamliba singi maraktagi phongdoknarakle mamangda pangthokiba Manipur Sangai Festival food stall singda aduki matik pot yonba ngamnakhe handaki asidadi phamdabana pharagadra haibagi wakhalsu phawdaba natte haiba wafamsu stall phamliba mana phongdorakle ngarang Sangai Festival asigi nini chanba numit ki numidang pung taruklom taba phawbuda ticket 333 lomdi yonkhi hairi aduga nahan ahawbu numitana ticket 353 yonkhi hairi Naga maromda asangka sana wafam khara phongdorakle Sangai Festival pangthokliba si bureaucrat officer sagi haunabi miyamgi apambadagi makhogi policy ne hena lumna lawbagi khudamne haina thamlakle Manipur miyamna pangthokpa yaroi haiduna boycott tawriba Sangai Festival president rolengak asina nampuda pangthokliba si laibak thibane bureaucrat officer sagi haunabi miyamgi apambadagi makhogi policy ne hena lumna lawbagi khudam adune handak miyamna uba phangliba haina social activist asangka sana Mana makatana had Manipur Hosik President Rulenga Asibulusingleba Governor Bureaucratic Officer Ama Oina Horakibane Masigi Matakta President Rulenga Oibana Miyamgi Mihut Oiba MLA Punamak suspended hwkhre Lengaki Tausil Tawai Punamak Bureaucrat Officer Singna Khre Aduna Miyamgi Apambana Karino Haiba Kangbangamdre Masigi Matakta Governor Chief Secretary DGP Nisingbumakok Thongbo Officer Punamak Manipur Masa Amatanate Maramaduna Lamda Masigi Miyamgi sentiment Haksina Ubang amde masigi sabsaba khudam haibu miyamna Sangai Festival pangthokpiganu haibu phawba lamdam masida irang laitre ingtapa hanjelakle haiduna laiba asigi miyam mamangta utpa yanaba namphuda Sangai Festival pangthokliba sini haina phongdorakre Manipur da irang laitre haragadi maitai singna national highway singda maning tamna chatpa ngamlabra kangpokpi lanba ngamlabra more amadi Sursanpur dagi lanjana rakhiba IDP sing masa gi mayamda hanjalhanba ngamlabra punamasing asina thairamlaga Manipur da karimata thoktabagumna uhanba yana balengang lokhalakliba khongthang asi asumba nate Manipur miyamgi apambagi mayamta president rulenga asina sangsilakliba khongpa mase asumba nate haina su phongdorakhe